ꯑꯁ ꯅꯨꯄꯤ ꯑꯝꯇ ꯆꯠꯂꯨꯁꯤꯗ ꯃꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯗꯣ ꯑꯝꯇ ꯍꯪꯕꯤꯔꯨꯁꯤꯗ ꯑꯩ ꯇꯜꯂꯦꯃꯦ ꯀꯧꯅꯕꯁꯨ ꯅꯠꯇꯦ ꯅꯪ ꯀꯧꯅꯗ꯭ꯔꯁꯨ ꯑꯩꯒ ꯇꯤꯟꯅꯩꯁꯤꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯔꯒ ꯂꯩꯈꯤꯕꯗꯣ ꯑꯩ ꯀꯩ ꯑꯣꯏꯔꯝꯅꯤ ꯅꯪꯁꯨ ꯈꯜꯂꯣ ꯑꯝꯇ ꯃꯊꯥꯏ ꯁꯣꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯨꯗ ꯁꯤꯟꯊꯣꯏꯅ ꯌꯥꯏꯈꯣꯝꯕꯤꯗ ꯑꯅꯥꯕ ꯍꯪꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯅꯤ ꯍꯪꯂꯤꯕ ꯐꯤꯕꯝꯗꯨꯅ ꯃꯔꯣꯟ ꯑꯃ ꯑꯣꯚꯔ ꯁꯦꯔꯤꯌꯁꯅꯤ ꯑꯣꯏꯔꯤꯕꯗꯣ ꯌꯥꯏꯈꯣꯝꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯚꯔ ꯕ꯭ꯂꯦꯛꯃꯦꯜꯗꯣ ꯇꯧꯕꯤꯔꯛꯑꯅꯨ ꯈꯤꯠ ꯆꯠꯇꯗꯤ ꯆꯠꯂꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯑꯦ ꯅꯪꯅ ꯂꯥꯛꯇꯧ ꯅꯠꯇꯕ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯍꯤꯡꯆꯥꯕꯤ ꯍꯣꯏ ꯑꯁꯨꯝꯅ ꯃꯊꯥꯏꯒꯤ ꯑꯅꯥꯕ ꯍꯪꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ ꯖꯣꯁꯀ ꯄꯥꯎ ꯂꯧꯅꯗꯨꯅ ꯔꯨꯝ ꯅꯝꯕꯔꯗꯨꯁꯨ ꯍꯪꯅꯔꯕ ꯃꯇꯨꯡ ꯆꯪꯂꯛꯄꯗ ꯔꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒ ꯂꯝꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯦ ꯃꯊꯥꯏꯁꯨ ꯅꯥꯀꯟꯗꯨꯗ ꯇꯨꯝꯂꯝꯂꯤ ꯑꯇꯩ ꯌꯦꯡꯕ ꯁꯪꯈꯤꯗ꯭ꯔꯦ ꯌꯥꯏꯈꯣꯝꯕꯤ ꯂꯝꯉꯥꯟꯕꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯋꯥꯡ ꯆꯥꯎꯏ ꯃꯁꯝ ꯁꯥꯡꯉꯤ ꯃꯃꯥꯡꯒꯤ ꯁꯥꯏ ꯃꯇꯦꯛꯇꯣ ꯀꯔꯂꯤ ꯇꯧꯏ ꯆꯨꯝꯕꯥꯜ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨꯅ ꯁꯪꯂꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯃꯆꯨꯗ ꯃꯄꯥꯟ ꯑꯃꯨꯕꯅ ꯆꯟꯕ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯇꯣꯞ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯒ ꯂꯤꯠꯂꯤ ꯈꯨꯗꯥꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯒꯣꯜꯗꯟ ꯃꯆꯨꯒꯤ ꯘꯥꯔꯤ ꯑꯃꯁꯨ ꯁꯤꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯝꯉꯥꯟꯕꯕꯨ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯁꯤꯟꯊꯣꯏꯕꯤ ꯏꯟꯊꯣꯛꯇꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯝꯉꯥꯟꯕꯒꯤ ꯃꯌꯥꯏꯗ ꯁꯝꯗꯨꯅ ꯆꯪꯈ꯭ꯔꯒ ꯃꯊꯥꯏꯅ ꯇꯨꯝꯂꯤꯕ ꯕꯦꯠ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯒꯤꯠꯐꯝꯊꯩ ꯁꯥꯎꯔꯥꯡꯅꯅ ꯁꯥꯍꯨꯝꯗꯨꯗ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯅ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯂꯛꯄꯗ ꯌꯥꯏꯈꯣꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯅꯥꯀꯜꯒꯤ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯨꯅ ꯊꯛꯏ ꯑꯗꯨꯒ ꯂꯝꯉꯥꯟꯕꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯕꯣꯇꯜꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯒꯠꯇꯨꯅ ꯎꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯏꯁꯤꯡ ꯊꯛꯄꯅꯤ ꯃꯤ ꯃꯈꯜ ꯁꯨꯅ ꯂꯣꯏꯅꯔꯛꯂꯕ ꯂꯝꯉꯥꯟꯕꯅꯤ ꯌꯥꯏꯈꯣꯝꯕꯤꯒꯤ ꯁꯥꯍꯨꯝ ꯑꯃꯗ ꯈꯪꯈ꯭ꯔꯕꯅꯤ ꯌꯥꯏꯈꯣꯝꯕꯤꯅ ꯃꯥꯕꯨ ꯈꯝꯕꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯃꯃꯥꯏ ꯂꯨꯛꯊꯈꯤ ꯃꯥꯒꯤ ꯃꯃꯣꯟꯅꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤꯗ ꯁꯥꯎꯅꯤꯡꯂꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯑꯗꯨꯗꯤ ꯉꯥꯟꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯊꯥꯏꯁꯦ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯒꯦ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯑꯩꯁꯨ ꯍꯣꯏ ꯅꯨꯄꯤ ꯑꯗꯨ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈꯤꯕꯗ ꯎꯔꯛꯏ ꯌꯥꯏꯈꯣꯝꯕꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯐꯨꯔꯤꯠꯇ ꯃꯅꯤꯡꯗ ꯀꯤꯗꯨꯅ ꯃꯈ꯭ꯋꯥꯡꯒꯤ ꯎꯟꯁꯥ ꯁꯔꯨ ꯈꯔ ꯀꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯂꯝꯉꯥꯟꯕꯗ ꯍꯥꯟꯅ ꯐꯠ ꯌꯦꯡꯂꯛꯏ ꯂꯝꯉꯥꯟꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯈꯣꯝꯕꯤ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯍꯧꯖꯤꯛꯇꯗ ꯂꯝꯉꯥꯟꯕ ꯇꯞꯅ ꯍꯪꯂꯛꯏ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯒꯦ ꯌꯥꯏꯈꯣꯝꯕꯤ ꯈꯨꯝꯗꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯂꯝꯉꯥꯟꯕꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ ꯑꯁꯤꯗ ꯐꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯆꯤꯡꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯃꯗꯨꯅ ꯐꯝꯂꯝꯂꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯍꯟꯒꯦ ꯇꯧꯕꯗ ꯌꯥꯏꯈꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯐꯝꯅꯤꯡꯗꯦ ꯁꯤꯗ ꯌꯥꯏꯈꯣꯝꯕꯤꯒꯤ ꯁꯣꯔ ꯈꯪꯂꯗꯨꯅ ꯂꯝꯉꯥꯟꯕ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯑꯃ ꯁꯤꯗ ꯐꯝꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯈꯣꯝꯕꯤ ꯆꯤꯌꯔ ꯑꯃꯗꯣ ꯃꯈꯣꯡꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯌꯥꯔꯣꯏ ꯐꯝꯕ ꯂꯝꯉꯥꯟꯕ ꯅꯣꯛꯂꯤ ꯅꯨꯄꯤꯗꯨꯒꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯟꯕ ꯊꯧꯗꯣꯛꯇꯨꯗ ꯍꯥꯟꯅꯗꯤ ꯋꯥ ꯀꯌా ꯉꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗ ꯍꯦꯟꯅ ꯑꯗꯨꯝ ꯉꯥꯎꯍꯜꯂꯤ ꯅꯨꯄꯥ ꯃꯥꯕꯨ ꯃꯥꯅ ꯍꯥꯟꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯌꯥꯏꯈꯣꯝꯕꯤꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯃꯊꯥꯏꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯤ ꯁꯤꯟꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯌꯔꯗꯣ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯃꯤ ꯁꯤꯟꯊꯣꯏꯅ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄꯅꯤ ꯂꯝꯉꯥꯟꯕ ꯌꯥꯏꯈꯣꯝꯕꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯁꯤꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯦꯗ ꯉꯍꯥꯛ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕꯒꯤ ꯇꯨꯝꯊꯈꯤꯕꯅꯤ ꯃꯤꯀꯞ ꯊꯣꯛꯄ ꯃꯇꯝꯕꯨ ꯑꯣꯏꯔꯤ ꯑꯗꯨ ꯅꯣꯏꯕꯨ ꯀꯅꯥꯗ ꯍꯪꯂꯒ ꯂꯥꯛꯏꯅꯣ ꯖꯣꯁꯇ ꯍꯪꯕꯅꯤ ꯃꯤꯅ ꯍꯥꯏꯔꯛꯄ ꯃꯥꯗꯣ ꯊꯤꯅ ꯁꯣꯛꯑꯦꯅ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯖꯣꯁꯀ ꯕ꯭ꯔꯂꯤꯟꯒꯁꯨ ꯆꯪꯂꯛꯏ ꯖꯣꯁꯅ ꯀꯣꯐꯤ ꯂꯩꯔꯛꯄꯅꯤ ꯁꯦ ꯊꯛꯅꯕ ꯇꯧꯁꯦ ꯏꯪꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯊꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯊꯥꯏꯁꯨ ꯋꯥꯈꯜ ꯂꯥꯛꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕꯤꯅ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯃꯥ ꯅꯟꯗꯤꯂꯥ ꯂꯩꯔꯝꯃꯤ ꯏꯃꯥ ꯗꯗꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯄꯅꯦ ꯊꯣꯏꯕꯤ ꯏꯃꯥ ꯅꯪ ꯗꯗꯥꯁꯨ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕꯒꯤ ꯁꯥꯃꯤꯟꯁꯨ ꯐꯪꯗꯦ ꯅꯪꯕꯨ ꯈꯪꯂꯥꯛꯄ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯏꯃꯥꯅ ꯑꯃ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯅꯕ ꯈꯪꯗꯤꯌꯦ ꯏꯃꯥꯏꯁꯨ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯎꯗꯦ ꯂꯩꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯤ ꯍꯪꯗꯨꯅ ꯌꯦꯡꯀꯣ ꯍꯌꯦꯡ ꯂꯣꯟꯅ ꯊꯝꯃꯝꯃꯗꯤ ꯀꯅꯥꯅ ꯈꯪꯕ ꯍꯣꯏ ꯐꯔꯦ ꯆꯪꯖꯔꯣ ꯅꯪꯁꯨ ꯍꯌꯦꯡ ꯅꯕꯨꯡ ꯂꯥꯛꯂꯒꯅꯦ ꯈꯟꯅꯔꯁꯤ
Hoi ma. Haiduna jangkre magi ka yobaga message notification ama lai. Yengbada lamnganbagi oirami. Chinthibi. Masa khangda nukmi tawkhi. Gyan tarakpada ngakjai. Message to halloige khalli. Adubu khubi changduna reply pikhibana hali. Aibu chinthibi. Hoi, chinthibi nuksibini. Nangdi aige. Yari taningre. Aina kaida chinthikhrage. Ai nuksina nuksidaba sabado. Aina loinu hori chinthibi nuksibe. Is aina kaida nang nuksikhrage. Hoida nuksidaba dum sako. Aduga isu nangbo khra gri takpasana khige. Thokiga thorakpaduso aina pamdriba. Nangsa gyan yam tai. Aina pamba thabang haktani nang dawrisi. Aise nang yam nuksikhra malida. Is kariya nangbo aina nuksidoiba. Hoi. Ado yakhombi message ni lamngan baso. Ai kenamta haige yagadra. Lamngan ba mihol ting chongba hori reply sa dum piri. Hoi hayuni. Amata nate anita nate chama hayu. Nang na buhay ni hayadi inase. Thangkatlaga na chimbal mayada thangchilaga ne lahirabane idi. Reply piraktre handak mukti lamngan ba na muksa thasili. Kaino haibani wahay ga hairamaga tumina muk laikre. Oi. Handak mukti message reply halay. Namay do piro amuk tapi na thagi. Nungsi hairaga aduk sauba. Nangi aduki paktaba nungsi basaba dialogue to taurano haibani. Yakhombagi message ka ude magi thokpa ama tawduna reply piray. Nuksiba hairadi nangi posta red love sign nataba. Atopa machuna react tawraga mayamdagi pungtung tongan nangi khallibani. Aujikana aigi oiba love tongan bama hapchinaba plan tawribani. Message reply piraktre lamngan ba mobile screen da mamonok tuna yenglaba matung nakando anthorakpada marup ahumduna mabumuna yengduna leirambaduna ikhang khangi. Mothaina Jira mangak manba nangak tulashlakano yengningde. Josna nganba loiraba. Mothaina wari se kitang serious oina sagise yadeba nangna. Lamngan bana revenge lobada nupi kaina khailawba revenge khulawdude aidi pamde. Berlinna tamna hanglei. Nganba makhase kamai tawse haibano. Mabu kuina fazinduna thambadi yaroi. Makhai tawrage. Josna makha nang tawgi haibaduna yari akhoi su khangalo kaino haibado. Berlinna nganba aigi motade mabulogi matung ina dandi pihaningi. Magi mathakta thangat kataba proof leite haibasu nate. Nangna mabu ikoina fawba khangandana lasinkhibasa. Kona nang yam soklakani. Laman khumsi. Ima baba tamo madi theimagi laman khumsi. Adubo masina maram oiraga nangi career da soklakadaba mawngda thabak tawbadi pamde. Lamngan ba munna tai aduga mga khajik ngamduna hogalei aduga kadudagi thokre hospital da leirambani lamngan ba thoklaktuna hospital gi gate wang malan thokre. Chingkhaibu ugi chair amada punsinduna famhalli aduga lamngan ba na mamangda chair ama thaduna fammi. Chingkhai mamitu punsinbana kari suramde. Chingkhaina noi galano ha karigi aibo mafam sida phaduna puduna lakpano. Aina na khoida kyam akai ba ranba thabak tawkhre. Ai giral karino. Ngan masum yengi adudagi tapna chingkhai gi pulleba mamito hana lawthore. Chingkhai mamitapna pangthore. Amuk suiseli amuk su pangthoi. Kuina mamit pulubagi blur chatpato phanaba. Blur chatna mitmangda kanagum misak ama famlibado oi. Nang kanano. Lamngan ba chungkhai gi maningda lepliba nupa ani duda mamine yengkhe aduga nupa ani du so thokre ka dudage. Lamngan ba tamna wangang lei. Yengune munna kana mali hayune. Nang thanil gi manaw natra. Nang latana ai bu mafam sida magi wahogi puduna lakadaba miyoi leiche. Kai khale ai bu uba mikop sida. Chingkhai maithongda angakpagi maithong oirambadu chap lepkhre aduga hana gi maithong adudagi anauba pumnong noba maithong amada olaktuna. Oh nang ore lamngan ba haibado. Chingkhai gi olakhiba maithong gi mami aduda lamngan ba munna yenglai aduga maya krak chiksinaduna. Pumnamak nangna natra. Hayo nangna thogankiba natra. Nangi khushin tharang natra. Chingkhaina aibura
Usita karimnaduna hairapani lamnganba wa ngangde adumak yengduna lay. Chingkhay makha taray. Chumine. Aina niko. Hoy. Napado. Aina yam apausay haydana. Nakhoygi TV manakta khinduna thamba gamladana makokta thomduna hatpani. Aduga namadusu. Machil yamna kalle. Khaplauduna tawbaduda aigi mina mangaksamda met khaiduna hatokhibani. Nayambadusu hero yamna saine. Aina madi karishu tawre khankhibani. Adubu ngamkide. Karina nang khangbra. Hairaga makhol tapthana nangina taimaki maramna. Asuk fazabi mabo aigi marupki oikra habaduna aina karamna thaina thamba ngamlune. Khalune nangshu ngamkhidabani. Aduna nayambagi mamangda aina masu hatpani. Aigi pena oiraba kanda mabo ina hatpani. Chumme. Aina loina tawbani. Aina loina hatpani. Nangina ma napa nayamba nataima. Duga hojik na nangsu aina hatlani. Loire kaino sida wari haiba sinidana. Nang nataning liba wari pamba aina ngasidi khanganbir. Kari pendaba leire hayuni. Nang na khangingba pamba ngasidi aina loina haigane. Hangu kari di khangning lige nangba. Chingkhay ki usitaba wangangda lamnganba maya krak fazene. Lamnganba mapira thang mamit animak ngangsilai adubo wahang hangbadi lepte. Namituda aigi tamochawna ukiba saktamda karino wahawdi adudagi lakpani. Nangna tamochaw kikibasu yekibasu namitudagini haiba ai khangi adubo thawdokto karino. Chingkhay hauna lauduna nokthore. Oh adura haige numito samdawbani. Nupi macha amakhak aina pambani. Adubo madi magi khangnajaba lay haibadagi yarakchedana. Adudadi aisu sauninglapadagi mabu khangnajay hariba nupado aigi khatmaksina hatpani. Adugi nimitudagini aina nayambadubuso hatki haiduna tanja ngaikibasi. Adubo isorgi thaljaldagi hatpadaw phangjabada natana nataimadubuso namituda aigi pen oiba phangkhredana. Nayamba lairabadugi mamangmaktada. Haiduna noglai ha launa. Nupi kayadi nang nasu manghankini. Maitaygi mapari amu oiriba nang magna. Maitay chanu kayaba manghalibase. Nang papuri khanbra. Isor magi cherak nang akiba poktabra. Chingkhay hena huna nokthore. Cherak. Chumme. Isorgi cherak ay phangkini. Aduba phangjingay si phawbadi aigi iningtamna. Iningi khatamna laikhini hingkiba tabani. Aingonda madugi akiba laiti. Adubo isu wahanga makhangi nafamda. Lamnganba yenglai chingkhayna hairi. Nangna jatkraba mikupta hospital aduda maikham hapa nupa ama hekek roomduda changkribado kanano. Lamnganba no ikarimnana. Nangi lambida yetli haibagi mabu khanglaga nang mabu hatki hairibra. Chingkhay ba kumpiraktre matawdudi khangi. Lamnganba mana hairibadu chumli haibani. Lamnganba na makatari. Nakhol nasaban machet na pulaba. Phasinduna thamnaba nangbu aigi ikutagi laina na thokduna mi amabu hatpa ngamkhini khalibra. Aina ngamkhiba thoklabadi ngamlabadi halo nupagi thawna yengnasi. Thawna yengnasi de hairaga aibu ikhom khai phasinduna thamlaga nangna nupa thokpa sabadi phangdabigi machetni. Pangal thawna yaudaba nangamana. Adugumba wahai haiduna chenkhinaba upai yenglakpada asingba kana amani yaraklabasu apangbaidi nangmu thadokani khanbra. Nangna tawkhiba pumbagi chayra phanglamdai nabukningi wahai khajik haibagi ayaba aina pibibani miyoiba amagi minungsi makhada. Sengna hairabadi nangdi minungsi phawbi yengduna thambagi kanaba leitraba misakni. Aigi iyambagi asonba achengba tanja ngaikhiba nangni. Mado nangna kaushinaduna thawna faba sarakpadunadi aina nangbu thadokani khanbra. Ay khangi nangi mamigum nangi makhada mi kiyama thadokduna thamdi haiba. Adubo lakningba masing laksasano madu pumba aina thengnagani. Nang boina mikupsida laina hatkiba sungami. Adubo ay nangbu hatloi. Nang bulogi matengna aigi munggilaman aina khumgani. Chingkhay wahirakhidre lamnganbabu yengduna oina laikhre. Hospital gi wari aduna asini
lamnganbana thokiba khudingi minutes ani fadringai mothai masak lotuna changlakhi thasnabu senaba lona aduna chingkhaina lakpada thasnabu uge thengnagi fangkhidabani aduna magi lambidi yetliba misak adu khangningkhibani makhutpe nasu warak ningkhibani miyamna chapna hainariba miyamna nungsinariba misak chingkhai asi magi nunggi oiba masakti yeknabani prajagi yeknabani nupi macha kayagi yeknabani samas asigi mahikni haisi mahakpo mahikni chingkhai lotliba ubliba maikhum lamnganbagi mamangdadi nanthaduna takre wahai ama hainingai lekhidre mahik mapido chingkhaido lerang makhal sururaba lahi thakningba thiruraba lahi khoidaba fanglaktraba hada khoimu khoiraba maikei adubu adutara hainingloi numit khudingi uriba ainadi hainabado taramni nakhoiso khoimu khuding lerang khudingi lahi chupani adubu masigi khoimu laba asidi lerang kanabu udrabra mamitangba khoimuwo nangna uribase leman lerang adutara jita sangselai tabak suribi ahal adugi manakta tabna kaure ine nupi adu yenglai ibungo sar ine nachaki numta hangjage kari oirabano hango ibungo jites latla tawna laija khangbro ine nupi tuna laija haide iche bemchagi macha ningol aduro hoine khangine karigi khangdani nungsi khraba ichani marai baktabu khajik thire masak phajabase papni haibado oirabani angangdo hairibasi buine aibusu warido khanganbiyo ibungo inebu wari se karamna ine hekta chingnadana libiyo ha marai bakthi bimung tholbu kanhanadi pamluni haige adubune ichada lirage adubu inena wari se lidringai wahang amadi hangedo ine hektangbio nangni icha laijagi waribu taningbagi maramse karigino haibado adumadi inebu khanghallo ine nacha ine dalo charo oi jehidi yengnarabadi laijadi yamna angangne haiba nacha su khangjai adubu ine nacha namabu yamna nungsiruri yaragadi mabu inena haiduna wa makha taba ngamkhidre nupi adu nakfe tawrei ibungo gumba amana icha laijabu nungsibibase icha laijagidi laibak phaba oiribani ngasidi magi warido ine lirage haiduna wari liba horei angangne yamna angangne mana pungkak chawrakpa matam madudani thokriba thokhaningdaba thodok adu nakhoi sahar adu maikaidagi mamingna chingkhai kaubani ahanbi hek ubadana icham chamba matawna hana ugani miyamna yamna nungsihanba haiba angang adubune khallubana ama oirambana ama haibado thokre magi mapan thongi saktamna adu oikhrabasu nunggi oiba saktamdadi yamna tamthiba ka hena luzadaba lamchat ama loinabani paisa paibasingi tawba ngamba sakti haibado lairaba khunja ikhoida mana ulambani ko laijana chahi 15 hairakpa adwaidani class 10 tharamdai chahida mama lairabi ibemcha nauna lukrasingda chankhrabi mahak mathantana imungi karigi hotnarakpada maipakna hotnaba ngamkhide maramaduna machabu yengsinba walai chakhumgi maimutana hotnarakpada machabu yengsinba ngamlakte adugumlaba tanja ado mahik mapi chingkhaina laukhibani hek ahanba laijabu mana ukhiba matamadudagi laijabu magi mityeng makhada thamkhibani angangni haiba kauduna chahi 16 suraba mahakna laijabu magi makhuchan mapamkhe laisagi khongthang khuding yengsinkhe masasani haibadasu haimanba thoktraba chingkhaini laija angang oibana migi mitik miru kaya khangde aduna thurubani chingkhaigi kadarda irangi langdasu thukhibanate mabuluna tawbi khangbana mabu thadoklamlaba mapung yaimado magumna khankhibani chingkhaibusu chingkhaigi kadar mabu phaba yanaba langda mapung sakna laijagi manak naksilakibani laijana sumabu mapung matni khanjakhibani chingkhaibo ngarang ta satlambi pamsatna bilerangdo makhut yawba mahapapi mahakna maning makha tawba loiraba matung
ꯁꯤꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯊꯥꯗ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯅꯣ ꯊꯋꯥꯏꯗꯨꯗꯤ ꯄꯨꯕꯤꯗ ꯍꯟꯈꯤꯕꯅꯤ꯫ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯆꯍꯤ ꯅꯧꯔꯤꯕꯤ ꯂꯩꯃꯟ ꯆꯠꯂꯕꯤ ꯂꯩꯔꯥꯡ ꯑꯄꯤꯁꯛꯇꯣ ꯖꯤꯇꯦꯁ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯕꯗ ꯇꯨ ꯆꯨꯡꯈꯤ꯫ ꯃꯁꯥ ꯅꯤꯛꯈꯤ, ꯇꯧꯐꯝ ꯈꯪꯖꯈꯤꯗꯦ꯫ ꯊꯃꯣꯏꯗ ꯂꯥꯏꯖꯕꯨ ꯃꯤꯔꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯍꯥꯞꯂꯛꯈꯤ꯫ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯂꯝꯕ ꯋꯥꯈꯜꯁꯤꯗ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯖꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯣ ꯃꯍꯥꯛ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯖꯕꯨ ꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯂꯦ꯫ ꯎꯔꯦ ꯂꯥꯏꯖ ꯍꯥꯟꯅꯒꯨꯝ ꯂꯨꯔꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯗ ꯆꯥꯔꯤꯕ ꯉꯥ ꯃꯆꯥ ꯑꯗꯨꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯖꯤꯇꯦꯁ ꯇꯞꯅ ꯆꯪꯂꯛꯏ, ꯍꯥꯟꯅꯒꯨꯝ ꯂꯥꯏꯖꯒꯤ ꯃꯅꯤꯡꯗ ꯂꯦꯞꯆꯔꯨꯏ꯫